Saukridagi Manipur Kalmana Hena Lumna Lawi Speaker Saitra Bhatta Vigilance and Ethics Committee Chairman Thongam Santi Hapkre Masa Kaina Rabi Mama Kyagi Tengtha Khol Mapa Kaina Rabam Masa Kyagi Mikap Mirau Khol Manipur Kalu Haibagi Kholau Singna Nile Asigumba Tanpham Asida Ehaki Oinadi Saukridagi Manipur Kalmana Hena Lumna Lawi Highness Manipur Legislative Assembly Speaker T.S. Saitra Bhatta na Pausi Asiga Khanana Unabada Photokre Kuki MLA Tarana Ngahang Litana Manipur Thugai Wafam social media da Photokpa amasung House ki leader oiriba Sem Birenbu Pangsaida Chairibasigi Matangda Hangbuang amagi pakhumda maana haiki Assembly haibasi democracy gi laisangni kanagumana akaiba tahoidaba thabak mayam ama tawi hairagasu hatu-hatuna makhoi gi matakta thabak lakhotnabagi matik mayai amata speaker da pide maana haiki Assembly haibasi democracy gi fajaraba saktam ama leibanina member singna akaiba thabak mayam ama tawi hairagasu khara cheksinna yengdaba yadaba matang su yawi Kuki MLA tara adugi manungda anina cabinet minister oribani cabinet minister ani adusu house ki leader bu saiba thangwa tawudi leader aduna makhoibu lokthok natraga lokthok loi haibasu mahaki apamada lei makhoida action lowa maduda hena chusinai makhoi tara adugi manungda lengak paibada yauriba MLA sing adudi party na yachal lakpana hena maru oi khali adubu house ki custodians ama oina lanai miroi kananasu wakat kaya thagalai social media dasu viral yamna oirei electronic media gi discussion award dasu wafam si maru oina pothokla ngangna ba yawi haina su mahana makha taki mayam wakat asigi matung ina MLA tara asigi manungda lakliba wakasing adu Manipur Legislative Assembly gi Committee on Prevalence and Ethics na thadaduna tha ahumgi manungda report ama langkhalaknaba khan sinakiba lekhi adubu amangi committee aduna sitting anirak ahumlak phamkraba matung chapchaba recommend ama phawa torokhide madubu laibak thibani committee adu hojite matam loikhre committee asigi mapunsi chahi ama khakni mamangda wakat thangkalakibadasu mangba yade maduna maram oiraga Committee of Prevalence and Ethics Manipur Legislative Assembly gi nauna semle committee adugi chairperson Moirang Assembly Constitution gi MLA Thongam Santi Hapkre atai members sing adudi Wangjing Tethak MLA Pranam Brojen Pasoi Assembly Constitution gi MLA Chapam Kunjakeshwar Hyanglam Assembly gi Constitution gi MLA Dr. Yumnam Radesham Pungyar Assembly gi Constitution gi MLA Lesingyong Kaising Lambai Assembly Constitution gi MLA Khongban Tabam Ibomsa amasung Wangoi Assembly Constitution gi MLA Kuraijam Lokeni Hairi Committee asi sembagi bulletin part ani ngasi thokre committee asi gi ahanba mifamda Kuki MLA taragi mathakta lakpa wakat adu yengsinhanaba sinargani mana makhata na high speaker haibasi kanagumbagi aningba apamada yumfam oiraga thabak pangtau tawo yade Constitution amasung Manipur Legislative Assembly gi Rules and Procedure Conduct of Business ta haribasing asigi wangda thabak tawo yade rule punamak yengba sangi amasung khangba sangi kanagumana speaker gi thabak thoromda yaningdaba panghangda ngangnaba singdu chumde aihaksu lebak nungsi lebak kidamakta punsise katke haina thoroklibani Kuki narco terrorist gi matakta surgical strike chathagadabani Mohongiri Kuki insurgency singa center ga chanariba suspension of operation su agreement suspend tagadabani Kuki narco terrorist gi matakta khudakta surgical strike chathagadabani haina Rashtrihit Sarbopari Sangathan gi National President Mohongiri na phongtorokli Mohongiri na khuyek pidana thatoraba Sangathan asi cherol amada hai Manipur gi watok asi center lengana lumna logdabana masidi watok asi chauthopani center na chapchaba thabak lokhotabana Kuki terrorist asi nomagi matau apagum torli amadi atai lebak singa loktunaraga Manipur gi irang asi angkalakli Manipur da thokli birang asi miyoi kya gi punsi loikebo lena miyoi lising ompu hena mayum make leitaba miyoi ohele Kuki singna chatharakpa Landada Moirangi INA complex manakta leiba hanagi chief minister Moirang Koirengi yum manakta ahal ama Kuki narco terrorist singa rocket kapsanduna hathokre masina natana tha asigi 13 da jiribamda piliba angang yauna misam taruk phadana Kuki militant singna phadana pukramatung tamthina hatkiba asimak miyobagi lichat nati maram asina center amadi state lengana thu matamda Manipur mahusagi punsida hantalakna chapchaba thabak lokhotkadabani haina su phongtorakli